Matamgi Manipuri Wari channel asibu tabiriba khwai pumnamakpu taramna okchari ngasi mulawbirasi left Requite kunmari subatangka khaba sofa kada famleduna khabar pari magi nupi sakirasu mapuroibagi chapi bachang silai chada table da thamleduna tama kari haige bungdo mangdiam urami ai sase tafom khangdri kamai tawdino yaradi ngasi se lokthongnabam ta tawse somdaisu phanakanari honaridana aisu aigi misingdo kaningi bani moina yambani aibu sumaini miyu helaklibase cherak adada phone ring ama lakpadu yengladuna magi nupi da tumina layuna sign tawraduna magi nupi su tumina lay khaba khawdemladuna hello sir hello khaba karam tawri karbadi karam tawre sir adum nungairi adubu handakse mathayam sari Karigi matha sari banu sir bungaloinana ekhoigi mi manga fakri karamna fari bhaibasu khangdri jitin famnambadagi haugatlaga laukhalai kari kanana fari banu karamba station gi karamba sp na fari no sir police na fabanate handakti koklen fabanani what koklen faba mani sir ngarang crore ni piru babu mi manga gi crore manga pami hari adudai su handakti pot lokthokibagi crore ani homde hena leiti oh aduk emna kakpa angang petawa macha mana adumna tawu yabro phare phare aigi nakta hojimuk law nangi crore mari law law angang singdo kandabe adi phani sir hojipu yumda leibro natraga quarter da leini hoji pung tare tare dana pung nipan phawagi manung law aduga koklen phab dusu haikro phani sir Phone thamkrabada khaba nina tai magi nupidon sinduna karisuwaruno hojik phone tormido finance minister jiteni oh mama jitenda paisa leiri haibra hoi leiri karom dagino kainom takibagi makhol tarakpada sakira thuna thoklaga yenglubada hawdong ama leirambada gyan tai thuna muk jangsilaga mapurebagi chatnaba fi thorang loiramladuna chakhomda jangsilaktuna thabak tawbi nupi dron silaga Renu, nui sir thabak chatore nang chaka thongba loirabo Madam sir dipung mapan da chatpanina hojikti ngali Sakira khon kalapna Nangna du thibagi matam nati hojik aruba thabam chatorabani chak to thuna thongu Ma'am kari thongdoino henjang somta laite Ngarang na hanta lekhibe henjang singdudi krai da chatkrage Ma'am aduna thama khai chale hoji enchang leiriba haibabu hawaya sangbiga karat akhabi kharaga lei Sakira mamit sanglapna Ngarang na haiba kedoge hojikti ne areibam thongjilu Somnana khaba table da leiriba chado yaum amani chingladuna koklen phaba thariba number du da call tawshili ring amani chatpaga Hello koklen phaba Yes kana oirabno Ai khabani Oh kari thabaki tawbirakpa Ekhoigi mi hojimuk thadoro horen pung 13 chapchana somgi crore manga do pirage Oh yai kasum kaidi adubu matungda aigi thabakta khuting jilakano kaisu leitaba thabak macha sida yam hena chakthoklaga karibu kanaruni aigi mi ngaktani hoji finance minister jitense aigi right heni noigi pet lawbi mi singduna aingonda kari toba ngamdorige natrane phare thamnagi nasagi mongpham sem saba horo phone do kaki khaba karim naba minok amaga loinana washroom da changsinduna masado sengdokladuna thuna thoklaklaga phamungda thamliba white suit setladuna makhada kumtharai Dining table da famladuna chak thangdokpa ngairi chak thangdoraktuna charaba matungda magi nupidon silaktuna Sakira pungla ani aduna henjang do yenglaga sanla okla ma thongjalam angang singdo wabna loramani Tamo adugi dina naina loi sinjakrabani ekhoi bungbu tekla gaidini yumsida pubiro Ashumna minister Jiten gi yumde ushilai Minister Jiten lamdam asigi mapi mapa oirasu khwaidagi corruption tawba minister amani Khabaga tanaduna drug kani SP tablet karbar toba makokni paisa paire sangalere matik mi singbu hanthana yengbiba ngaktani Mafam aduda leiba security singnasu mabu ubada salute tawri check ka tawdaba makai imungda changsilai Khabagi mi amana polythene ama security amada sinaramlaga changsinlaki security singsu polythene do hanglubada makoina pamjaba wine bottle ahum mari yaurambadida makoi nofet tawshilai Khabasu manungda chumring changsilakpada Jiten su nokfet tawna mabu taram okladuna
My boy, udaba kuire, karam tauriba. Sir, adum leizari. Adu sir gi pot singdo karam matam diyorokani. Horen na hindi yorokpe. Line di clear reko. Hoi, oire. Adubu na koi gi mi singdo karam na phakrino hek phabaga hairakpa yabani. Sir, ꯑꯩꯈꯣꯏꯁꯨ ꯚꯥꯞ ꯑꯣꯏꯍꯧꯗ꯭ꯔꯦ ꯅꯨꯃꯤꯠꯇꯣ ꯃꯈꯣꯏ ꯃꯉꯥ ꯄꯣꯠ ꯌꯧꯔꯛꯂꯕ ꯃꯇꯨꯡꯗ ꯅꯨꯡꯉꯥꯏꯊꯣꯛꯄ ꯑꯣꯏꯅ ꯀꯣꯏꯕ ꯆꯠꯀꯅꯤꯅ ꯆꯠꯈꯤꯕꯅꯤ ꯑꯗꯨꯒ 2 days ꯃꯨꯛ ꯍꯜꯂꯛꯇꯦ ꯀꯣꯏꯊꯤ ꯊꯤꯅꯔꯀꯥꯟꯗ ꯀꯣꯛꯂꯦꯟ ꯐꯥꯕꯒꯤ ꯃꯈꯨꯠꯇ ꯂꯩꯔꯦ ꯈꯪꯕꯗꯒꯤ ꯉꯔꯥꯡꯁꯦ ꯀ꯭ꯔꯣꯔ 2 ꯄꯤꯔꯨꯕꯅꯤ ꯑꯗꯨꯕꯨ ꯂꯧ ꯍꯥꯏꯕ ꯌꯥꯗꯦ ꯃꯥꯅ ꯍꯥꯏꯔꯛꯄꯕꯨ ꯃꯤ ꯑꯃꯒꯤ ꯀ꯭ꯔꯣꯔ ꯑꯃꯅꯤ ꯖꯤꯇꯦꯟ ꯁꯥꯎꯒꯠꯂꯛꯏ ꯀꯔꯤꯅꯣ ꯃꯥꯅ ꯍꯥꯏꯔꯛꯂꯤꯗꯨꯕꯣ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯒ ꯀ꯭ꯔꯣꯔ ꯑꯃꯒ ꯆꯥꯡꯗꯝꯅꯕ ꯌꯥꯕ꯭ꯔꯣ ꯑꯗꯨꯅꯤ ꯃꯥꯅ ꯈꯜꯂꯤꯕꯁꯦ ꯑꯩꯁꯨ ꯀꯣꯛ ꯉꯥꯎꯏ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯁꯣꯜꯂꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯅꯔꯤꯜ ꯑꯗꯨꯛ ꯌꯥꯝ ꯌꯥꯎꯗ꯭ꯔꯗꯤ ꯀꯔꯝ ꯇꯧꯅꯤ ꯁꯔ ꯐꯔꯦ ꯐꯔꯦ ꯅꯪꯅ ꯍꯧꯖꯤꯛ ꯄꯥꯝꯂꯤꯁꯦ ꯀ꯭ꯔꯣꯔ 5 ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯁꯔ ꯐꯔꯦ ꯑꯩ ꯄꯤꯔꯒꯦ ꯑꯗꯨꯒ ꯃꯤꯒ ꯀ꯭ꯔꯣꯔ 5ꯒ ꯑꯣꯟꯅꯒꯗꯕꯅꯤ ꯃꯗꯨꯒꯤ ꯑꯉꯥꯡ ꯃꯆꯥꯗꯣ ꯀꯗꯔ ꯌꯥꯝ ꯀꯨꯡꯕꯅꯤ ꯐꯅꯤ ꯁꯔ ꯑꯗꯨꯕꯨ ꯍꯟꯗꯛ ꯁꯔꯒ ꯕꯣꯠ ꯄꯥꯟꯅꯅꯤꯅ ꯊꯣꯛꯂꯛꯂꯤꯕ ꯗꯣꯖꯣꯗꯨꯕꯨ ꯄꯩꯁꯥ ꯀꯌꯥꯝ ꯄꯥꯏꯒꯦ ꯃꯥꯅ ꯊꯣꯛꯂꯛꯏꯗꯨꯕꯣ ꯀꯗꯥꯏꯗꯩꯅꯣꯗ ꯑꯩꯈꯣꯏꯅ ꯍꯦꯜꯂꯤ ꯃꯔꯜ ꯃꯊꯨꯝ ꯃꯥꯡꯅꯕ ꯊꯣꯛꯂꯛꯏꯕ ꯖꯥꯠꯅꯤ ꯄꯨꯡ ꯀꯌꯥꯗ ꯄꯨꯔꯛꯀꯦ ꯍꯥꯏꯈꯤꯒꯦ ꯄꯨꯡ 11ꯗ ꯖꯤꯇꯦꯟ ꯘꯔꯤꯗ ꯊꯥꯡꯒꯠꯂꯒ ꯄꯨꯡ ꯌꯦꯡꯂꯨꯕꯗ ꯄꯨꯡ 10:30 ꯇꯥꯔꯒꯗꯧꯔꯦ ꯄꯨꯡꯁꯤꯗꯤ ꯌꯥꯗ꯭ꯔꯦꯍꯦ ꯀꯅꯥ ꯀꯅꯥ ꯂꯩ ꯁꯔ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯍꯧꯖꯤꯛꯃꯛ ꯀ꯭ꯔꯣꯔ 5 ꯊꯧꯔꯥꯡ ꯇꯧ ꯐꯅꯤ ꯁꯔ ꯖꯤꯇꯦꯟꯒꯤ ꯃꯤꯁꯤꯡꯗꯨꯅ ꯀ꯭ꯔꯣꯔ 5ꯗꯨ ꯐꯖꯅ ꯄꯦꯛ ꯇꯧꯁꯤꯜꯂꯗꯨꯅ ꯄꯤꯔꯛꯂꯕ ꯃꯇꯨꯡꯗ ꯈꯥꯕ ꯒꯥꯔꯤꯗ ꯐꯝꯅ ꯐꯝꯅ ꯀꯣꯜ ꯇꯧꯔꯤꯕꯅꯤ ꯍꯜꯂꯣ ꯀꯗꯥꯏꯗ ꯊꯦꯡꯅꯁꯤꯒꯦ ꯌꯥꯅꯤ ꯑꯩꯒꯤ ꯍꯦꯗ ꯑꯣꯐꯤꯁꯇ ꯑꯗꯨꯝ ꯂꯥꯛꯄꯤꯌꯨ ꯋꯥꯍꯩ ꯑꯁꯤ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯈꯥꯕ ꯐꯣꯟ ꯀꯛꯂꯕ ꯃꯇꯨꯡꯗ ꯃꯦꯅꯤꯌꯥ ꯍꯦꯗ ꯑꯣꯐꯤꯁꯇ ꯌꯧꯁꯤꯜꯂꯛꯏ ꯒꯥꯔꯤ 5-10ꯃꯨꯛ ꯊꯧꯁꯤꯜꯂꯛꯄꯗ ꯃꯄꯥꯟꯗ ꯂꯩꯔꯝꯕ ꯁ꯭ꯇꯥꯐꯁꯤꯡꯁꯨ ꯃꯈꯣꯏꯗ ꯂꯣꯏꯅ ꯌꯦꯡꯂꯛꯏ ꯈꯥꯕꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯅ ꯊꯨꯅ ꯀꯨꯝꯊꯔꯛꯂꯒ ꯁꯥꯇꯤꯟꯗꯨ ꯈꯜꯂꯗꯨꯅ ꯈꯥꯕꯁꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯂꯕꯗ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯅ ꯔꯤꯁꯦꯞꯁꯟꯗ ꯂꯩꯔꯤꯕ ꯅꯨꯄꯤꯗꯨ ꯅꯟꯁꯤꯜꯂꯒ ꯀꯣꯛꯂꯦꯟ ꯐꯥꯕꯒ ꯎꯅꯒꯦ ꯌꯥꯒꯗ꯭ꯔꯥ ꯑꯧ ꯌꯥꯅꯤ ꯀꯔꯤ ꯊꯕꯛꯇꯣ ꯈꯪꯗ꯭ꯔꯁꯨ ꯎꯅꯕ ꯌꯥꯅꯤ ꯌꯥꯔꯣꯏ ꯁꯔ ꯃꯔꯝꯗꯣ ꯍꯥꯏꯖꯗ꯭ꯔꯗꯤ ꯑꯩ ꯁꯔꯒ ꯎꯅꯕꯒꯤ ꯅꯨꯄꯤꯗꯨꯅ ꯋꯥ ꯍꯥꯏꯕ ꯂꯣꯏꯐꯥꯠꯇ꯭ꯔꯤꯉꯩꯗ ꯈꯥꯕ ꯊꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯅꯤꯡꯗ ꯌꯦꯞꯂꯤꯕ ꯅꯣꯡꯃꯩꯗ ꯁꯠꯇꯣꯛꯇꯨꯅ ꯂꯣꯛ ꯆꯤꯡꯂꯒ ꯇꯞꯅ ꯇꯦꯕꯜꯗ ꯊꯝꯃꯤ ꯅꯣꯡꯃꯩ ꯎꯔꯛꯄ ꯑꯗꯨꯗ ꯅꯨꯄꯤꯗꯣ ꯈꯔ ꯄꯥꯈꯠꯅ ꯌꯥꯅꯤ ꯁꯔ ꯑꯩ ꯁꯔꯗ ꯂꯥꯏꯟ ꯑꯝꯇ ꯂꯧꯖꯒꯦ ꯅꯨꯄꯤꯗꯣ ꯄꯥꯈꯠꯅ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯑꯣꯐꯤꯁꯀꯤ ꯂꯦꯟꯂꯥꯏꯟꯗꯨꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯁꯔ ꯀꯅꯥꯅꯤ ꯍꯥꯏꯅ ꯍꯥꯏꯌꯨꯒꯦ ꯈꯥꯕꯅꯤ ꯍꯥꯏꯌꯨ ꯀꯣꯜ ꯂꯥꯛꯄꯗ ꯀꯣꯛꯂꯦꯟ ꯐꯥꯕ ꯀꯔꯦꯝꯅꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯍꯜꯂꯣ ꯁꯔ ꯁꯔꯒ ꯎꯅꯅꯤꯅ ꯃꯤꯑꯣꯏ ꯈꯔ ꯂꯥꯛꯏ ꯀꯅꯥꯅꯣ ꯃꯌꯦꯛ ꯁꯦꯡꯅ ꯍꯪꯂꯨꯗꯅ ꯈꯥꯕ ꯍꯩꯌꯦ ꯁꯔ ꯐꯔꯦ ꯆꯪꯍꯜꯂꯣ ꯑꯌꯦꯠꯄ ꯑꯝꯇ ꯄꯤꯒꯅꯨꯀꯣ ꯐꯅꯤ ꯁꯔ ꯐꯣꯟ ꯊꯝꯈ꯭ꯔꯕꯗ ꯌꯥꯔꯅꯤ ꯁꯔ ꯑꯗꯨꯝ ꯆꯪꯕꯤꯔꯣ ꯈꯥꯕ ꯅꯨꯄꯤꯗꯨꯗ ꯀꯔꯦꯝꯅꯅ ꯌꯦꯡꯂꯝꯂꯒ ꯆꯪꯁꯤꯜꯂꯛꯏ ꯑꯃꯔ ꯃꯤ ꯂꯥꯛꯄꯒꯤ ꯁꯍꯨꯝ ꯐꯪꯂꯛꯄꯗ ꯃꯃꯥꯏꯗꯨ ꯅꯣꯟꯈꯠꯂꯛꯄꯗ ꯈꯥꯕ ꯂꯦꯞꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯄꯥꯈꯠꯅ ꯀꯅꯥ ꯎꯅꯕꯤꯒꯗꯕ ꯈꯥꯕ ꯈꯔ ꯀꯥꯛꯂꯞꯅ ꯀꯣꯛꯂꯦꯟ ꯐꯥꯕꯒꯤ ꯔꯨꯝꯁꯦ ꯀꯗꯣꯝꯗꯅꯣ ꯑꯃꯔ ꯀꯤꯅ ꯃꯈꯨꯠꯅ ꯔꯨꯝꯗꯨꯗ ꯊꯤꯜꯂꯒ ꯑꯁꯤꯒꯤꯗ ꯆꯪꯕꯤꯔꯣ ꯈꯥꯕ ꯃꯥꯒꯤ ꯈꯣꯡꯂꯣꯏꯁꯤꯡꯒ ꯄꯨꯟꯅ ꯀꯥꯗꯨꯗ ꯆꯪꯁꯤꯜꯂꯛꯄꯗ ꯀꯣꯛꯂꯦꯟ ꯐꯥꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯇꯔꯥꯝ ꯑꯣꯛꯂꯤ ꯃꯤ 5-6 ꯆꯪꯁꯤꯜꯂꯛꯄꯗ ꯀꯥꯛꯂꯞꯅ ꯈꯥꯕ ꯅꯪꯒꯤ ꯃꯤꯁꯤ ꯂꯩꯍꯧꯗ꯭ꯔꯕꯣ ꯈꯔ ꯆꯪꯍꯜꯂꯣ ꯀꯥꯁꯦ ꯊꯟꯅꯕ ꯂꯩꯒꯤꯁꯨ ꯂꯩꯍꯜꯂꯣ ꯈꯥꯕꯁꯨ ꯀꯣꯛꯂꯦꯟꯒꯤ ꯋꯥꯍꯩꯗꯨꯗ ꯏ ꯀꯥꯅ ꯃꯈꯨꯠꯇꯣ ꯈꯨꯇꯨꯝ ꯇꯥꯁꯤꯜꯂꯤ ꯑꯗꯨꯕꯨ ꯈꯨꯝꯃꯨꯗ꯭ꯔꯦ ꯃꯥꯒꯤ ꯈꯣꯡꯂꯣꯏꯁꯤꯡꯒ ꯑꯣꯟꯁꯤꯜꯂꯒ ꯅꯣꯏ ꯃꯄꯥꯟꯗ ꯂꯩꯔꯨꯔꯣ ꯑꯩ ꯁꯔ ꯑꯗꯨꯕꯨ ꯌꯥꯒꯗ꯭ꯔꯣ ꯂꯒꯦꯖ 5ꯗꯨ ꯊꯝꯂꯗꯨꯅ ꯄꯔꯦꯡ ꯊꯣꯛꯈ꯭ꯔꯦ ꯀꯣꯛꯂꯦꯟ ꯐꯥꯕꯁꯨ ꯂꯒꯦꯖꯇꯨꯗ ꯌꯦꯡꯂꯒ ꯃꯥꯒꯤ ꯐꯣꯟꯗꯣ ꯂꯧꯊꯣꯛꯂꯗꯨꯅ ꯀꯣꯜ ꯇꯧꯔꯤ ꯂꯥꯎꯠ ꯁ꯭ꯄꯤꯀꯔꯁꯨ ꯊꯥꯏ ꯔꯤꯡ ꯑꯃ ꯆꯠꯄꯒ ꯑꯗꯨꯝ ꯄꯥꯏꯈꯠꯂꯛꯏ ꯍꯜꯂꯣ ꯅꯣꯏ ꯁꯔ ꯈꯥꯕꯒꯤ ꯃꯤꯁꯤꯡꯗꯣ ꯅꯣꯏꯅ ꯑꯗꯨꯝ ꯊꯤꯟꯗꯣꯛꯎꯔꯣ ꯐꯅꯤ ꯁꯔ ꯑꯩꯈꯣꯏ ꯊꯤꯟꯅꯕ ꯊꯧꯔꯥꯡ ꯂꯣꯏꯖꯔꯤ ꯆꯠꯅꯕ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯔꯤ ꯑꯗꯣ ꯁꯔ ꯃꯣꯏꯁꯦ ꯄꯥꯏꯍꯜꯂꯛꯈꯣꯔꯣ ꯈꯥꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯥꯔꯅꯤ ꯍꯣꯔꯦꯟ ꯌꯨꯝꯗ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯧꯔꯒꯦ ꯀꯣꯛꯂꯦꯟ ꯐꯥꯕ ꯀꯣꯜꯗꯨ ꯊꯨꯅ ꯀꯛꯂꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯈꯥꯕꯒ ꯈꯨꯠ ꯁꯣꯛꯅꯩ ꯈꯥꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯀꯣꯛꯂꯦꯟ ꯃꯊꯪꯗꯗꯤ ꯅꯪ ꯑꯩꯁꯦ ꯃꯒꯨꯟ ꯏꯒꯨꯟꯁꯨ ꯈꯪꯅꯔꯕꯅꯤꯅ ꯌꯥꯏ ꯁꯣꯝꯅ ꯑꯌꯦꯠꯄ ꯄꯤꯔꯣꯏꯒꯦ ꯍꯥꯏꯔꯗꯤ ꯑꯩꯉꯣꯟꯗꯁꯨ ꯄꯔꯁꯦꯟꯇꯦꯖ ꯈꯔ ꯈꯥꯏꯕ ꯇꯥꯕꯅꯤ ꯍꯣꯏ ꯈꯥꯏꯔꯛꯄ ꯇꯥꯕꯅꯤ ꯑꯗꯨꯗꯤ ꯆꯠꯂꯨꯈꯤꯒꯦ ꯁꯣꯝꯅ ꯆꯤꯟꯗ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯒꯗꯕ ꯅꯠꯇꯦ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯃꯗꯤ ꯏꯅꯁꯤ ꯌꯦꯁ ꯃꯗꯨ ꯌꯥꯏ ꯀꯣꯛꯂꯦꯟ ꯐꯥꯕ ꯊꯨꯅ ꯃꯥꯒꯤ ꯗ꯭ꯔꯣꯋꯔꯗꯒꯤ ꯆꯦ ꯄꯨꯊꯣꯔꯛꯇꯨꯅ ꯁꯥꯏꯟ ꯇꯧꯍꯜꯂꯝꯂꯕ ꯃꯇꯨꯡꯗ ꯊꯣꯛꯈ꯭ꯔꯕꯗ ꯀꯣꯛꯂꯦꯟ ꯃꯊꯟꯇ ꯊꯤꯛ ꯅꯣꯛꯍꯧꯔꯤ
Somdana Khabagi yumda police ani hum changsilaktuna doorbell namli Sakira sumanau nupa laklani haibagi asada kejai Sakira doorbell do kinglakpaduda Renu mi lakpa mali kanano yengu Phani chebema Renu na thongdo hangdoklibada police oirambaduda khokdak chai Sise Khaboigi yum oibireko Hoi mani kaidawa yaurage Sumdawani Sakira sumasam punpundana thokladuna police adugi mamangda Kari kaidawa yaurage Bungai se songi mu nungoi biyeko Sakira pakhatna Hoi mani kana kaidawa yaurage Pakhatkino Hauzi emergency miyoi kharna ekoide inform tawzarakani Karino ai gyan tadre somna haibirisibo Bunga madi miyoi kharaga lambi da nongmai kapnarakpadagi bunga thana miyoi manga leitre atai singna asoga panangle Hauzi asiba hakchang singdo postmortem gi damakta mokta thamgre pause haizagina lakchabani Police sing suchat khrabada Sakira lecture e Renu na ngakleduna sofa ka da famhali yumduda leiba hanubi du stolakpada Sakira gi pibam duda chensile e Renua kari tawrage hauzik lami duna kana kana no Police ne sir bungda leitre haye Ha kamdauna khangde khoisu Hanubi duna thuna khabada call tawri Adumapu pairaktre Khabo hoida lehoba mi singdusu paudo tabada angakpa magaloinana khabaga chatminakhiba mi singda pau haikre Sir hauzik se yumda yam thunam ta hanse Kari gi handori ge Bungdo bungalak pero noina chalu saise Sir adugi nate Khaba khanglaw lawre e adugi natradi kari gino Sir gi naw no pa bungdo leitre na haire Khaba ngaglapna Ha karamna Sir Chairak aduda Jitena phone tawshila e Khaba suthuna phone do pairakpada Jiten saurapna Khaba nanaw no pa singse pangmali ko Hauzikti kai share paisa sumangba Sir masi pumnamakse koklen phabada thoan bangaktani Koklen phabada karamna taina durige aiga huzik leminari ba mi se DGP abadi SP lady Sir ayam thun lakchage Khaba masado khoirang khaisauna minister gi quarter da thuna lakladuna changsilakpada SP ga DGP ga famlaga leirambada masu khitang khokdak chai Khaba pakhana Sir karamna bunglei trino masi koklen phabana hatbo irini Jiten Khaba gi mawngduda Khaba nasaro fingano tapthako Sir karamna tumina leidorige Khaba thuna phone du lokthokna koklen phabada phone tawgi tawrakpada SP duna phone du mulli Khaba khanglaw lawra e SP Nang ni hena pangkre koklen phabagi mi singa aiga thengnarabani makoi su sogli koklen phabagi mi singna bunghoi tilakpagi lambida makoi gi khulai singdum mullaga nomai kapnabagi record leiribani hauji postmortem loradana asiba hakchang sing yumda pukhrabani Ashumna Khaba wahiyamata khumlamdana mayumlamda halai mayum yorakpada phingau setpa mi singna ikoi koishilaga leirambada Khaba thamoi sokna tengthari pungkharagi mamangda koklen phaba hauji Khabagi mi singdo lambida halo aduga moina nomai kapnabani haraga khumgadabani phani sir ikoi fanaba dum tawjage koklen phabana hairakpagi matungina makhoi loina thinnaba laklibani khara chatlaba matungda bungna Nui siam pangi ko nui na khoi amuk phaba amuk thinba phajaine apang se nui oiramde masidi ekoina taw haibanati sir gi order ne aduna ai se nui gi koklen phaba haibra madu yam pangi kande gari khamo pi imta tawge gari do khamleduna makhoi kunna kumtharakpada khanghaudana koklen phabagi miyoi amana makhoi khulaina kaptuna hatle hat paloraba matungda police ta oidaba report tawkhibani aduga makhoi kharasu makhutta makhongda masana nongmai kapsingduna ambulance koraga hospital di yokhibani pumna makhai singlaba tawgeta ngamba koklen phabagi thorang ngaktani amar thaba khar komlakpada thawjal ga loinana canteen dage chapochari staff kharasu ngasai khabagi mongduda wari sanari ngasai khabalai haidubu kari yori jano sargasu khangnaba jala khangnaramgani ado sidari mana la ido maram leiriba haba Masai aikogi reception da leiba ichandaga nomai ulaga tawi harine madugi khabada noi aikoidaga damkaga tawdrise pharabani ichando masada pakhat khraba male mayumda han khrai hoine moina koi office da tawribudu yaningbra haba
Amar hoisu taribani wari pamba masu khabagi masakta ubada mihun paithoklurabani magi phone da call ama laklibada paikhatli. Hello? Ibunga ne kaidale? Ekoi office da lei. Thengribo pungse ani tashinkre haibani ne. Hoi domja ai fanaba silagi. Phone kakkibaga noi sairo de tongni haidubo. Au aiga de tawdini inomja ni thengni chalo hariba. Oh moina de tawba chalaga ekoi ani na famnaga leidiraba tankreda ibani yaudredi yadre na haibraba ital chappa. Deti moina dum chachasani chatkumse. Hainari ngai tanja du maktada koklen phaba call tawshila e Ningthouja call da yenglaga talli helai ma kari torge Ningthouja magi screen do ulai boss calling photo ga kona na thawla e chalo dana talli Haiza bagi wani Ningthouja tande mandi hogalaga koklen phaba gi kada changsila e sir kari takpi gadaba gari gi sora piro ai thabam ta chaloge sir ithanda chatpa nungagadro yani ithanda chatke Ningthouja gari soda pira dun lehore memi sumama na haibagi matung ina cafe gi manung na changsilaga fami memi masa pai kuchu ngawi mamit lawi yengbada yam nature tai mamai du sukaida nei hek yengbada yam nungsi mana setli ba firol duga yamna chanai khu dagi kitang chonthabi baby pink machu gi frock ama setli masam disu kaba kaba punsili dress duga chanaba makeup light oina yengbada yamna fazai Oi khudangda golden machugi gari amasu leitingli Mimi yam chamba nupi macha amani masada igo haiba leite mi amaga chap manana khali masada doctor amani haiba gi chakthokpa su leite magi noglakpa minokta pakhang kya ni ngawkriba yamna lemi Mama Rita da mama oizarage haiduna kayarakni haikiba adubu larikta thawa yawbi ama oirubana nupa na hada kaya interest lerakte larikka marup oiduna lakli Masana doctor amani haina pongthokpa chawthokpa karimta leite icham chamna sading amada leizabini Mamagi athangi matung ina cafe da laklibani haina kibagi pung adugi mamang minute ahum mari watlingaida Koklen phaba su cafe da thungladuna manungna changsila e changsilakpaga laptakna uri ing lawbi nupi mafamlaga leibadu thuna changsilaklaga som memi obireko Memi sino fetawna Hoi, mani. Somna koklen phaba. Hoi, mani. Phambiyo. Koklen phaba nokfe tawna chair chingthoklaga fami. Hana khangnaba amata nattabana kari haina wari hausige khali. Memi nokfe tawna. Somgi mingdi kuire tajaba. Adubu sakubadi ngasina hanbani. Adu mingause kamaina kausige. Mingadum kaubiyo. Nangaiga yamna hanaramdo mandi. Thada halambasu yai. Oh, koklen adum kauzarage. Yai hekta kaubiyo Matik magun lairaba miyoi ngakta oibana yengbadi mithana fajakre mafamduda lakriba amadi waiters singna kalakni yengnari makhoi anigi matauda waiter ama kokshinduna chanaba order tawkre Somgi thabakti yamna chilamgani haina khale Kharadi dum chile adubu inumjagi ya thangi matungina Aisu chamane ada friend oina sumloina se Yai loina se Aidi nupi da friend amta tinarakte nangna ahanba oidoni nupi di koiramdaw male chumiko Hoi pakhangnina amatangni koire adubu matik chadabanina adum hongdokpirami adudagi ngasi phaba hanna yenglaktre Memi noklaga Somgi wari se taraga aidi nokningi yam thajade Somgi di boyfriend ga leibirapro Hoi leizare haiba tare punsi lambisida sisu kanba yadaba matang amanina Adubu aibu yamna understand tawbirakte haibadi aina MBBS first year duwaida thengnabani adu madi khar senior oibana aina tamlibase toklaga yumpanbai wa hairakpanida atai dinate Oh yam fai hojikti kaida purige aise Memorial Sloan Kettering Cancer Center New York da thabak tawba chahi manga muksure PG tawbaga ada tawre Adubu yumda mi leitabaga adum halae Oh adudi suti lawreiro Lawrakpa nateda thabaktagi toklaga lae Chanaba supuraktuna chari asumna ngahak wari sanaramlaba matungda makhoi anisu cafe dudagi thokminarae Adudi ayi muhallage Hoi ado somgi garina kadumda khamlamge Tu
आदगी रेड मचुगी गाड़ी से असीने अदरी चलुखिगे अमुक होय फनी मेमी चटख्रबदा कोकलेन फाबसु ऑफिस ता मुखलई पुंग मंगा तारक पदवाइदा मयुम दा हलई मयुम योरम दai adwaida thawjal break khangfa farei